Manipuri Wari Pambi Channel na tabiribo pumnamakpo amuhna taramna oksari ngasisu mayamgi ngaihak pothana na bagidamak anauba horror story amakhak puduna laksari horror story asigi maming aroiba train wari asigi writer Khondongbam Jainit hojik taminarase mayamgi ngaihak pothana na bagidamak ngasi amuk puduna laksari ba anauba horror story aroiba train Avinash middle family class ki imung amada poi mapa mama makhoi ahum khaktang leibani Avinash arapa coaching center amada oza oina thabak puba yawi Avinash khoi gi Bospur khungang dagi train da nungti gi up down mahaki coaching center adu fawwa chatpada saurakna pungkhai ama muksangi Avinash na coaching center aduda oza oina thabak puduna mahaki yumado puribani mahaki mama mapa adudi pangal solabanina thabak ingkhang suduna seltan busungamdre asumna Avinash na matam kaya school aduda oza oiduna nungtigi up down mahaki khungang adu fawwa train da chat tuna lakpana nungmagi numit amagi thoduki warini numito makoigi coaching class adugi angang singi apunba exam ama thabana maram oiraga numidang ado khara thengthre Avinash na phone tawduna mahaki mama mapada ngasidi angang singi exam laibana halakpa khara thengle kajitang thengna yumda yorokani haiduna pakhattana naba pau pikhi makoina leiriba khungang adu fauduna chatkadaba aroiba train ado numidangi pung 10 makhaida lakadabani station aduda mahak amadi atopa miwai ama ni khaknatana thengaba matam aduda station duda kana amata ude makoi aroiba train adubu ngainariba ngaktani mahaki khungang ado fauduna chatkadaba aroiba train ado namidang pung 10 makhaiga minute ani chatpa matamda station aduda thunglakhi minute ani khak khamgadaba train aduda aroiba gi daba aduda kakhatuna Avinash sit amada famkhre daba aduda atopa passenger ama natana atai kanasu yauromde nungthilgi matamda angangsing lairik takpa amadi exam thabagi honabada mahak masado sokthaduna train ado thauna daba aduda ngaihak tumthoklure mahakna makeup thorkpa matamda anauba station amada ngaihak khamlammi station aduda mahakki daba aduda tongminarakpa atopa passenger adusu kumhaure haujikti daba aduda mahak matom tangai hore masado waba amadi sokthabanasu hakam chanduna mamit ado pangthorakpa maktada mahakna phamliba sit adugi mayada paliba thongnaw adugi wangmada angaubi manbi nupi amakhakna mangonda babu paisa piyu haiduna makut tingthoktuna niraklami Laisabi macha sumanba aduga angaubi sumanba nupi aduna mangonda paisa nirakpada magi pocket tagi lupa 10 chatpi ama puthoktuna pirami adudagi angaubi manbi nupi macha aduna harauna paisa do lauraba matungda mahakna tongliba train gi daba aduda kakhalaklamni train ado tapna muk thauba horakle Avinash masada yamna nungnangba ama phauramni thenglaba ahingi matam aduda daba aduda atopa passenger kanasu yaudaba aduda angaubi sumanbi laisabi nupi aduna kakhlaklaga mahakki manakta sangsilakuna babu nang nabuk yamna fai aina ngasi fawbada paisa nibada mioi kanana su harau pibide babu nangdi aibu yamna nungsiba mali aina khoida leijarage ai nangi nanakta leirage aibu nungsidabra haibana sing wahang kaya torokpaduda Avinash to hainadabana loire satho salo ada famuso haiduna sauna ngangduna tanthokpo honai adubu angaubi laisabi macha adura amuksu kapna babu nang yamna fatte aigi yumgi mi singnasu aibu chatkro chalo haiduna tanthoi nangsu aibu chatkro chalo haina tanthoklaba natra haiduna tuminna kaplam laga amuksu khanglep tuna babu nang jagoi yengningbra ai jagoi yamna hai ai jagoi sage haiduna nupi aduna masimda isai ngangang aduna train daba manung aduda Avinash ki mamang magtada jagoi pangsa ta sarami
ꯃꯇꯧ ꯑꯗꯨꯗ ꯑꯕꯤꯅꯥꯁꯇꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯨꯡꯂꯒꯗꯒꯦ ꯇ꯭ꯔꯦꯟꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯑꯇꯣꯞꯄ ꯗꯕꯥ ꯑꯃꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯔꯛꯄ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯕ ꯉꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯖꯒꯣꯏ ꯑꯁꯨꯝ ꯑꯁꯨꯝ ꯁꯥꯔꯝꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯤꯅꯥꯁꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯕꯤꯅꯥꯁꯀꯤ ꯁꯒꯜꯗ ꯉꯥꯊꯔꯗꯨꯅ ꯕꯥꯕꯨ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯆꯔꯒꯦ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯄꯩꯁꯥ ꯅꯤꯕ ꯃꯇꯝꯗ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯤꯕꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯕꯤꯅꯥꯁꯇꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯁꯤꯠ ꯑꯃꯗ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯗꯨꯅ ꯏꯁꯩ ꯁꯛꯂꯗꯨꯅ ꯑꯩ ꯂꯩꯍꯧꯔꯒꯅꯤ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝꯅꯤ ꯆꯩꯕꯤꯐꯝꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ ꯍꯥꯏꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯏꯁꯩ ꯑꯃꯨꯛ ꯉꯪꯂꯗꯨꯅ ꯂꯦꯞꯂꯝꯃꯤ ꯏꯁꯩ ꯉꯪꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯀꯟꯕ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯈꯤꯕꯗꯨꯗ ꯑꯕꯤꯅꯥꯁꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯗꯨꯅ ꯃꯈꯣꯡ ꯑꯅꯤ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯔꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯕꯤꯅꯥꯁ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯡꯖꯤꯜ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯃꯉꯛ ꯑꯗꯣ ꯅꯣꯟꯊꯔꯨꯕꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯄꯣꯁꯇ ꯃꯀꯣꯛ ꯑꯗꯣ ꯊꯣꯝꯖꯤꯜꯂꯨꯕꯗ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯅꯪꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯎꯔꯒ ꯑꯕꯤꯅꯥꯁ ꯇ꯭ꯔꯦꯟ ꯗꯕꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯗꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯉꯥꯡꯂꯝꯕ ꯖꯒꯣꯏ ꯁꯥꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯇ꯭ꯔꯦꯟ ꯑꯗꯣ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯦꯛ ꯈꯥꯝꯕꯒ ꯑꯇꯣꯞꯄ ꯗꯕꯥ ꯑꯃꯗ ꯍꯣꯡꯗꯣꯛꯅꯤꯡꯕꯅ ꯑꯕꯤꯅꯥꯁ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯁꯤꯠ ꯃꯌꯥꯗ ꯐꯝꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯕ ꯍꯣꯠꯅꯔꯤ ꯑꯕꯤꯅꯥꯁꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯗ ꯑꯁꯨꯞꯄ ꯃꯐꯝ ꯑꯃꯈꯛꯇ ꯇ꯭ꯔꯦꯟ ꯑꯗꯣ ꯁ꯭ꯄꯤꯗ ꯇꯞꯊꯔꯛꯈꯤ ꯇꯁꯦꯡꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯕꯗꯨꯗ ꯇ꯭ꯔꯦꯟꯗꯨꯒꯤ ꯁ꯭ꯄꯤꯗꯇꯣ ꯇꯞꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯕꯤꯅꯥꯁꯀꯤ ꯋꯥꯈꯜꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯕꯥ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯇꯨꯡꯍꯟꯗꯨꯅ ꯇꯞꯅ ꯃꯈꯣꯡꯅ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯇ꯭ꯔꯦꯟ ꯑꯗꯣ ꯇꯞꯅ ꯁ꯭ꯄꯤꯗ ꯌꯥꯡꯈꯠꯂꯛꯈꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯗꯕꯥ ꯑꯃꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯆꯣꯡꯈꯠꯇꯨꯅ ꯀꯥꯒꯦ ꯍꯣꯠꯅꯕꯗ ꯅꯪꯍꯧꯗꯕꯗꯒꯤ ꯅꯥꯀꯜꯗ ꯇꯨꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯁ꯭ꯄꯤꯗꯇꯣ ꯌꯥꯡꯈꯠꯈꯤꯕꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯗꯕꯥꯒꯤ ꯊꯣꯡ ꯑꯃꯠꯇꯗꯁꯨ ꯀꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁ ꯁꯨꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯊꯥꯒꯤ ꯃꯉꯥꯜ ꯈꯔꯗꯤ ꯉꯥꯜꯂꯤ ꯑꯁꯨꯛꯄ ꯅꯥꯛ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛꯇ ꯎ ꯋꯥ ꯉꯥꯛꯇꯅ ꯄꯨꯡꯁꯨꯛ ꯁꯨꯛꯅ ꯎꯔꯤ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯈꯔꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯕꯤꯅꯥꯁ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯅꯅꯕ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯡꯅ ꯆꯦꯟꯅ ꯂꯥꯛꯄ ꯍꯧꯈꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃ ꯍꯦꯛ ꯌꯧꯕꯒ ꯑꯐꯪꯕ ꯒꯥꯔꯤ ꯑꯃ ꯐꯥꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯌꯧꯅꯅꯕ ꯋꯥꯈꯜ ꯈꯜꯂꯛꯈꯤ ꯃꯁꯦ ꯈꯜꯂꯗꯨꯅ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨꯗ ꯈꯖꯤꯛ ꯎꯔꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯈꯔ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯑꯔꯥꯞꯄꯗ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯂꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇ꯭ꯔꯦꯟꯒꯤ ꯗꯕꯥ ꯃꯅꯨꯡꯗ ꯖꯒꯣꯏ ꯁꯥꯈꯤꯕ ꯏꯁꯩ ꯁꯛꯈꯤꯕꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯣ ꯌꯥꯝꯅ ꯃꯥꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯈꯟꯖꯅꯔꯝꯃꯤ ꯃꯍꯥꯛꯇꯤ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯁꯤꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯃꯁꯦ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯆꯦꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯕꯥꯕꯨ
ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯁꯦ ꯅꯪꯅ ꯄꯤꯕ ꯄꯩꯁꯥꯁꯦ ꯄꯥꯝꯖꯗꯦ ꯁꯦ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯧꯔꯣꯁꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯕꯤꯅꯥꯁ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯑꯍꯥꯡꯕ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯅꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯑꯕꯤꯅꯥꯁ ꯄꯥꯈꯠꯃꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯪꯇꯨ ꯇꯨꯔꯝꯃꯤ ꯈꯪꯍꯧꯗꯅ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯀꯣꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯅ ꯑꯕꯤꯅꯥꯁꯀꯤ ꯃꯉꯛꯁꯝꯗ ꯆꯤꯛꯄ ꯍꯧꯔꯛꯈꯤ ꯑꯕꯤꯅꯥꯁ ꯀꯟꯅ ꯂꯥꯎꯕ ꯍꯣꯠꯅꯩ ꯃꯇꯥꯡ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯕꯤꯅꯥꯁꯅ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯈ꯭ꯔꯕꯒꯦ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯕꯤꯅꯥꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯑꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯗꯕꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯜꯗ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯑꯉꯥꯎꯕꯤ ꯑꯣꯏꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯇꯥꯃꯣ ꯑꯩ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯈꯨꯔꯥ ꯑꯃꯅ ꯑꯩꯕꯨ ꯌꯣꯛꯄꯅꯤ ꯑꯩꯕు ꯃꯍꯥꯛꯅ ꯄꯤꯕ ꯊꯥꯖꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯑꯩꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯇ꯭ꯔꯦꯟꯗ ꯇꯣꯡꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯧꯁꯥꯁꯨ ꯑꯩ ꯂꯝ ꯀꯌꯥ ꯆꯠꯊꯣꯛꯇꯕꯅꯤꯅ ꯃꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯅ ꯇ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯩꯍꯥꯛꯅ ꯍꯪꯗꯨꯅ ꯑꯩꯒꯤ ꯏꯅꯦꯇꯣꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯇꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯏ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯩꯒꯤ ꯏꯅꯦꯒꯤ ꯂꯩꯐꯝ ꯇꯥꯅ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯩꯕꯨ ꯊꯝꯕꯤꯈꯤ ꯅꯣꯡꯉꯥꯜꯂꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯗꯣ ꯎꯔꯒ ꯃꯌꯥꯝꯅ ꯂꯪꯅꯈꯤ ꯀꯔꯦꯝꯅꯈꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩꯍꯥꯛ ꯑꯎꯕ ꯃꯤꯗ ꯄꯩꯁꯥ ꯅꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠ ꯅꯤꯕ ꯍꯧꯔꯛꯈꯤ ꯉꯁꯤꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯕꯥꯕꯨ ꯅꯍꯥꯛ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯑꯩꯕꯨ ꯈꯔ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯕꯤꯅꯥꯁꯀꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯕꯗ ꯃꯇꯧ ꯑꯗꯨꯗ ꯑꯕꯤꯅꯥꯁꯇꯣ ꯄꯨꯛꯅꯤꯡ ꯑꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯨꯅ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ ꯑꯩ ꯅꯪꯒꯤ ꯆꯪꯖꯐꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯨꯅ ꯇꯧꯒꯅꯤ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯕు ꯁꯣꯏꯗꯅ ꯄꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯇꯧꯕꯤꯔꯝꯃꯤ ꯑꯕꯤꯅꯥꯁꯅ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯥꯀꯜꯗ ꯑꯣꯏ ꯌꯦꯠ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯤꯠꯁꯤꯡ ꯑꯗꯨꯗ ꯃꯤ ꯄꯨꯡꯊꯟ ꯊꯟꯅ ꯐꯝꯕꯗꯣ ꯎꯔꯛꯂꯝꯃꯤ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯀꯅꯥꯁꯨ ꯗꯕꯥ ꯑꯗꯨꯗ ꯇꯣꯡꯕ ꯎꯈꯤꯗꯦ ꯇ꯭ꯔꯦꯟ ꯑꯗꯣ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯈꯥꯝꯈꯤꯕꯁꯨ ꯂꯩꯇꯦ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯏ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯌꯦꯠꯂꯣꯝꯗ ꯁꯤꯠꯇ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯣ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯗ ꯊꯝꯂꯛꯈꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯣ ꯑꯕꯤꯅꯥꯁꯀꯤ ꯐꯩꯒꯟ ꯃꯊꯛꯇ ꯊꯝꯂꯛꯈꯤ ꯑꯕꯤꯅꯥꯁ ꯀꯔꯤꯅꯣ ꯁꯥꯍꯦꯕ ꯑꯗꯣꯝꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯐꯝꯂꯤꯕꯁꯤ ꯎꯗ꯭ꯔꯣ ꯃꯤ ꯐꯝꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯗꯣꯝꯒꯤ ꯕꯦꯒ ꯑꯁꯤ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦꯗ ꯍꯥꯏꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯣ ꯊꯧꯋꯥ ꯁꯨꯡꯁꯥ ꯁꯥꯗꯦ ꯁꯨꯡꯇꯥ ꯇꯥꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯃꯨꯛꯁꯨ ꯑꯕꯤꯅꯥꯁꯀꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯁꯤꯠꯇ ꯐꯝꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯀꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯊꯥꯖꯔꯛꯈꯤ ꯃꯗꯨꯗꯁꯨ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯔꯤꯅꯣ ꯃꯤ ꯐꯝꯂꯤꯕꯁꯤ ꯎꯗ꯭ꯔꯣ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯀꯨ ꯃꯅꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯇꯝꯄꯥꯛꯇ ꯊꯥꯖꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯗꯁꯕꯤꯟ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦ ꯁꯥꯎꯔꯗꯨꯅ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯤꯠ ꯑꯃꯗ ꯐꯝꯃꯨꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯧꯒꯠꯃꯤꯟꯅꯔꯛꯏ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯗ ꯑꯩꯈꯣꯏ ꯈꯖꯤꯛꯇ ꯆꯠꯆꯈꯤꯒꯦ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯇꯧꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯗꯦ ꯑꯃꯨꯛꯁꯨ ꯀꯟꯅ ꯑꯕꯤꯅꯥꯁꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏ ꯑꯃꯨꯛꯁꯨ ꯇꯥꯗꯦ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯪꯏꯟ ꯏꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯀꯔꯤꯃꯠꯇ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯦꯡꯕꯗꯧꯅ ꯀꯔꯤꯃꯠꯇ ꯂꯦꯡꯗ꯭ꯔꯦ
ꯃꯈꯣꯏꯅꯤꯅ ꯁꯥꯎꯅ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯇꯥꯕ ꯎꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯪꯂꯦ ꯃꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏ ꯇꯥꯔꯕ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯔꯗꯨꯅ ꯑꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯗ ꯆꯦꯟꯅ ꯀꯨꯝꯊꯔꯛꯄꯗꯁꯨ ꯀꯔꯤꯃꯠꯇ ꯃꯈꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯗ꯭ꯔꯦ, ꯇꯨꯕꯁꯨ ꯇꯧꯗ꯭ꯔꯦ꯫ ꯈꯪꯂꯦ ꯃꯈꯣꯏ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯟ ꯇꯣꯡꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯁꯝꯅꯗꯨꯅ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫